Imphal West District ki Wangoi Assembly Constituency ki manung channa laiba Pawitek tasu Muslim khunja sing na tholaktuna Tronglawida angang ani butam thina hatok pikiba amadi Khongjang Junction bada CRPF na kaptolokpa nongmai maruna panduna micham ahum laikidaba adubu yaning da bafongdutuna Tonganba Lup Kyana Bandh Laothokhiba Adubu support tawraduna Bandh Chathabagi Mami CHAONA TAKHI Nakanamarom da Loktak project tasu lamdamadumda taminari ba yalawmi chingmi tami puna tholaktuna Tronglawbi amasung ti Khulengi thodok yaning da bafongdok pagalunana shutdown mapum fana chathaki Imphal West District manung channa Wangoi Assembly Constituency manung gachu oi Muslim da Pawitek tazu ban ki tabak na chathari to Tongan manipur Tonganba CSO singna oi Tonglawida angang ani bu tamthina bong kapsunduna hadokhiba amada Khongjang Junction ba misam ahum busu sepera kapthok pa nomaina paral laikidaba adu yaninga phondotuna manipur Tonganba mafamda oi Khongjang Junction ban lambi thingoi Khongjang Junction gi manung chana si Imphal West District ki Wangoi Assembly Constituency gi manung da Pawide haiba kun Muslim da Khongjang si Muslim gi sinau singna su balasi sogote hoji bangi thabak ana chathari mami ni hoji uribse Tariba balasi gi matang da ngasi Tronglawbida aikogi thokriba thokdo angang ani gi misi adugi justice hausi pau phangdabana laiba maram oiraga aikoi ngasi Tonganba Lup CSO Kyana bunchalaga chathariba ballasida aikoi ju saruk yajabo oina ngasi Pawitek yutna tawra phai dei ban thokjabani masida aikoi na thamdaningliba wafamdi Tronglawbi thokdokta mihatbada jin angang ani hatbada jin arba miyoising adubu ngasi ba justice bu thokpangamdana lairakpa sigi maram karigino ando wangtang chadimani second step ta aikoi na ngasi tawriba bannase aikoi ki manipur si shanti oiraknabagi damakta tawjabani maduda laingak asina shanti puraknabagi damakta